Hi ꯃꯌꯥꯝ, ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯗꯣꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯆꯦꯡꯒ꯭ꯔꯨꯝ ꯄꯥꯛꯅꯝ꯫ ꯁꯤ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠꯁꯦꯝꯒꯤ ꯆꯦꯡꯒ꯭ꯔꯨꯝꯗꯣ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯊꯥꯏꯅꯒꯤ ꯆꯦꯡꯒ꯭ꯔꯨꯝ ꯅꯥꯔꯤꯟꯒ ꯍꯥꯏꯅꯕ ꯆꯦꯡꯒ꯭ꯔꯨꯝꯗꯨꯅꯤ꯫ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨꯝ ꯑꯁꯤꯗ ꯍꯥꯞꯆꯗꯣꯔꯤꯕ ꯃꯆꯜꯁꯤꯡꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ, ꯑꯗꯒꯤ ꯁꯤꯗ ꯃꯆꯜ ꯃꯣꯔꯣꯛ ꯃꯆꯨ, ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ, ꯖꯤꯔꯥ ꯇꯛꯈꯥꯏꯕ ꯂꯩꯖꯔꯦ꯫ ꯁꯤ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯍꯥꯞꯀꯗꯕ ꯁ꯭ꯇꯦꯞ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯑꯩꯈꯣꯏ ꯃꯆꯨꯅ ꯑꯍꯥꯟꯕꯗ ꯍꯥꯞꯄꯅꯤ꯫ ꯃꯆꯨ ꯍꯥꯟꯅ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ꯫ ꯃꯆꯨꯁꯦ ꯆꯥꯏꯁꯤꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃ ꯆꯥꯏꯁꯤꯜꯂꯅꯤ꯫ ꯃꯃꯥꯡꯗ ꯃꯩꯇꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃꯒꯁꯨ ꯃꯆꯨ ꯐꯖꯅꯕ ꯆꯥꯏꯁꯤꯜꯂꯅꯤ꯫ ꯍꯧꯖꯤꯛ ꯖꯤꯔꯥ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯃꯤꯛꯁ ꯇꯧꯕ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯦ꯫ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯂꯩꯖꯔꯦ꯫ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯑꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯏꯔꯒ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯍꯥꯞꯆꯤꯟꯖꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯄꯨꯂꯞ ꯆꯦꯡꯒ꯭ꯔꯨꯝ ꯑꯗꯩꯗꯤ ꯄꯣꯠꯆꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯆꯨꯝ ꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯅꯩꯔꯅꯤ꯫ ꯃꯥꯏ ꯃꯆꯨꯝ ꯑꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯣꯔꯛꯀꯅꯤ ꯁꯤ ꯅꯩꯔꯕ ꯃꯇꯨꯡꯗꯀꯣ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯆꯥꯕꯤꯕ ꯃꯇꯝꯗ, ꯆꯦꯡꯒ꯭ꯔꯨꯝꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯄꯥꯛꯅꯝ ꯅꯠꯇꯕ ꯆꯦꯡꯒ꯭ꯔꯨꯝꯁꯤ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯂꯨꯏ꯫ ꯀꯩꯒꯨꯝꯕ ꯊꯣꯡꯉꯒ ꯆꯥꯕꯗ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯐꯖꯅ ꯊꯣꯡꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯇꯨꯝꯗꯕ ꯑꯗꯩꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯏ ꯆꯦꯡꯒ꯭ꯔꯨꯝꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯀꯩꯒꯨꯝꯕ ꯄꯥꯛꯅꯝꯁꯦ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯨꯟꯅ ꯅꯩꯕꯤꯕ, ꯑꯗꯒꯤ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯅꯝꯕꯤꯔꯒ ꯆꯥꯕꯤꯌꯨ꯫ ꯅꯠꯇ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯑꯩꯈꯣꯏꯅ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯌꯥꯝꯅ ꯃꯥꯁꯦ ꯃꯍꯨ ꯀꯜꯂꯦ ꯍꯥꯏꯅꯩ ꯑꯍꯟꯁꯤꯡꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯠꯄ ꯂꯣꯏꯖꯔꯦ꯫ ꯑꯩꯈꯣꯏ ꯇꯣꯠꯂꯒ ꯊꯝꯖꯔꯦ꯫ ꯑꯗꯨꯅ ꯇꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯉꯥꯛꯇꯪ ꯇꯣꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 5ꯃꯨꯛ ꯅꯠꯇ꯭ꯔꯒꯅ 10ꯃꯨꯛ ꯊꯝꯕꯤꯔꯒꯅꯤꯀꯣ꯫ ꯊꯝꯕꯤꯔꯒꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥ ꯉꯁꯥꯏ ꯇꯣꯠꯈꯥꯏꯈꯤꯕꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯩꯗꯤ ꯀꯩꯀꯩꯗꯣ ꯆꯨꯞꯁꯤꯟꯅꯕꯅꯦꯕ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯝꯕꯗꯁꯨ ꯆꯨꯞꯄꯨꯗꯤ ꯆꯨꯞꯁꯤꯟꯒꯅꯤ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯊꯝꯃꯒꯅ ꯍꯦꯟꯅ ꯃꯥꯒꯤ ꯅꯩꯔꯤꯕ ꯃꯈꯩ ꯑꯗꯩꯗꯤ ꯃꯥ ꯀꯨꯏꯅ ꯊꯝꯃꯤ ꯃꯈꯩ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝꯅ ꯃꯍꯥꯎꯗꯣ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦꯕ ꯑꯩꯈꯣꯏꯗ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯊꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯤ ꯌꯣꯝꯁꯤꯜꯂꯅꯤ꯫ ꯂꯥꯁꯦ ꯌꯥꯔꯤꯃꯈꯩꯀꯣ ꯊꯥꯅ ꯇꯧꯕꯤꯔꯗꯤ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯅꯝꯕ ꯃꯇꯝꯗ ꯃꯈꯥꯗꯩ ꯃꯩ ꯊꯥꯒꯠꯂꯛꯑꯒ ꯀꯥꯊꯦꯛꯄꯗꯣ ꯃꯅꯨꯡ ꯌꯧꯗ ꯇꯥꯔꯒꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯑꯗꯨꯅ ꯂꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯂꯥꯁꯤꯗꯤ ꯈꯔ ꯋꯥꯠꯆꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯕꯤꯕ ꯃꯇꯝꯗꯗꯤ ꯈꯔ ꯌꯥꯝꯅ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩ ꯊꯥꯡꯒꯠꯆꯔꯒꯦ꯫ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯑꯃ ꯌꯦꯠꯁꯤꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯦꯠꯁꯤꯜꯂꯔꯣꯏꯒꯦ꯫ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯆꯔꯒꯦ꯫ ꯑꯩꯅ ꯇꯩꯗ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯩꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯩꯅ ꯇꯣꯉꯥꯟꯅ ꯄꯥꯛꯅꯝ ꯈꯛꯀꯤ ꯁꯦꯝꯖꯕ ꯄ꯭ꯂꯦꯠꯅꯤ, ꯁꯤꯗ ꯅꯝꯖꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡ ꯑꯃ ꯅꯟꯁꯤꯟꯖꯔꯦ꯫ ꯑꯔꯨꯝꯕ ꯑꯃ ꯍꯦꯛ, ꯅꯨꯡ ꯅꯠꯇ꯭ꯔꯁꯨ ꯑꯔꯨꯝꯕ ꯑꯃ ꯍꯦꯛ ꯅꯟꯁꯤꯟꯕ ꯌꯥꯏ꯫ ꯑꯗꯨ ꯍꯧꯖꯤꯛ ꯅꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯉꯁꯦ ꯃꯊꯪ ꯑꯁꯤꯗꯒꯤ ꯅꯝꯃꯤꯕꯁꯤꯗ ꯃꯆꯨꯝ ꯊꯣꯛꯑꯦ꯫ ꯉꯁꯥꯏ ꯑꯩꯅ ꯃꯆꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ꯫ ꯃꯆꯨꯝ ꯊꯣꯛꯑꯝꯕꯅꯤ꯫ ꯃꯆꯨꯝꯁꯦ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯑꯣꯏ ꯖꯦꯠ ꯑꯣꯜꯂꯒ ꯅꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯃꯐꯝ ꯃꯐꯝꯗ ꯅꯜꯂꯒ ꯃꯍꯤꯁꯦ ꯑꯌꯥꯝꯕ ꯃꯍꯤ ꯊꯣꯛꯍꯜꯂꯅꯤ꯫ ꯃꯍꯤꯁꯦ ꯀꯪꯉꯤꯕ ꯃꯈꯩ, ꯀꯪꯅ ꯅꯝꯃꯤ ꯃꯈꯩ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯍꯦꯜꯂꯦꯕ꯫ ꯑꯗꯩꯗꯤ ꯆꯦꯡꯒ꯭ꯔꯨꯝꯗ ꯆꯛ ꯆꯛ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕ, ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯍꯣꯡꯅ ꯅꯝꯃꯅꯤ꯫ 2ꯔꯛ 3ꯂꯛ ꯑꯣꯟꯗꯅ ꯅꯝꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯤ ꯊꯣꯛꯏꯕꯁꯤꯡꯗꯣ ꯀꯪꯉꯉꯥꯏ ꯃꯐꯝ ꯍꯣꯡꯉꯒ ꯅꯝꯖꯔꯦ꯫ ꯅꯝꯃꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯝꯕ ꯂꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯃꯈꯥꯁꯦ ꯑꯣꯜꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯁꯦ ꯈꯔ ꯄꯥꯈꯤꯕꯒꯤ ꯑꯣꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯈꯤꯇꯪ ꯂꯥꯁꯦ ꯊꯥꯅ ꯍꯥꯞꯄꯤꯌꯨ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗꯗꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯜꯂꯒ ꯃꯍꯤꯁꯦ ꯊꯣꯛꯄ ꯂꯣꯏꯖꯔꯦ꯫ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯊꯣꯛꯇ꯭ꯔꯦ ꯅꯨꯡꯁꯦ ꯅꯟꯕꯗꯀꯣ꯫ ꯃꯍꯤꯁꯦ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄ ꯌꯥꯔꯦ꯫ ꯂꯧꯊꯣꯛꯑꯅꯤ꯫ ꯑꯗꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯄꯒꯤ ꯁ꯭ꯇꯦꯞ ꯂꯥꯛꯑꯦ꯫ ꯍꯥꯡꯗꯣꯛꯑꯅꯤ꯫ ꯆꯦꯡꯒ꯭ꯔꯨꯝꯁꯦ ꯀꯃꯥꯏꯅ ꯃꯅꯨꯡꯗ ꯂꯩꯔꯝꯒꯦ ꯍꯥꯏꯗꯣ, ꯆꯦꯡꯒ꯭ꯔꯨꯝ ꯄꯥꯛꯅꯝꯁꯦ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯑꯅꯤ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ
ꯑꯩꯒꯤ ꯆꯤꯡꯒꯨꯝ ꯄꯥꯛꯅꯃꯁꯦ ꯀꯩꯒꯨꯝꯕ ꯇꯦꯁ ꯇꯧꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯀꯃꯦꯟꯗ ꯍꯥꯎꯋꯦ ꯍꯥꯎꯗꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯅꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯆꯔꯦ ꯍꯥꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯈꯤꯇꯪ ꯊꯥꯅ ꯌꯥꯏꯉꯪꯂꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯏꯉꯪꯂꯥꯁꯦ ꯄꯥꯈꯤꯕꯒꯤ ꯈꯤꯇꯪ ꯀꯥꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕꯤꯕꯗꯗꯤ ꯊꯥꯅ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯀꯥꯔꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯃꯅ ꯇꯥꯛꯂꯛꯄꯗꯒꯤ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯅ ꯇꯧꯕꯤꯕꯗꯁꯨ ꯍꯥꯎꯋꯦ ꯍꯥꯎꯗꯦ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ